मैम वीडियो से कोई रिलीफ कैम्प कोई ngang matangda mayam donation tawbirakhiba adugi matangda ai update khadang tawjagena video se semjabani koina hoji fawbada ngasi fawda laiba koigi donation amount haigi targadi koi 23000 mayau yaujare aduga makhatana donation tawsu dum leptriko dum GP number se di hapjare ahamadi hapam damne karigumba thangai singna thamoi singna mating pangningba kambu khadana ana koigi ai video om thagala poi matungina comment pirak matamda GP number pipiro khopiro haibir padagi aina GP number se hapjaraga mayamna donation tawba hobirkimni aina ahamada khalame adi page atopa mayam amsu donation tawnari konari hamina ai gi tawdasu yare atopa dum hapirasu yae na habibine dubo mayam nai thajabi dena haitare ko aingonda donation tawbirakpa se hojik fawbada koi 23000 maya yaujare aduga haiba amount si koi relief camp da leiba ngang sing si bi supply le lo na khona ba da mating pangjagini da makhata na koina angang sing sigi khogi requirement haitare gadi koina larik kumba khogi pre use ba thainagi seasonal larik singje si oi target sudum donation to use ya paisa ai paisa lai te dugum donation to jage hai da hai sudum ya do ha nagi thainagi bag lai target ko use ba bag ado yadi fari pasina be ya bag kum lai target sudum donation to bir pa ya gani madugi da makta de khoi ai volunteer me ma khoi manipur da dum lai jari ko hai sing asi moi da dum ai na contact number bijarake moi da dum pau phone biraga dum donation to bir pa se ani agang sing children book kumba hana thaina le hobo children book kumba lai target su adu sudum donation to bi ya gani ma'am paisa khak natte it is a thought that counts and I need it idea wakalon du ne ma'am na mateng pang bagi wakalon na ma popiri budo madu yam thaganingai ne manipur macha moi ne yam tawthok sei ko ma'am ado khoi gi di puksel yam chawbani hainer bo leitana dum donation to bi rei moi dawna hai tare ko moi gi di ek tambi dana ko pi dana tawbo dum te khoi gi de lai la su gi watang de puksel yam chawnai ma'am ko adana ado mateng pang minasi angam angam thadana hai tare ko aduga aina haibada chithauba mateng pangba yaba lambi mayam leitar su mayam dum tapiro comment section da dum haibiro mayam ko